Anouba criminal law hit and run da Chennabasing Chahi tara Faoba jail da Thamba yai. Handakta nauna parliament intek tawkhiba Anouba penal law Bharatiya naye sanhit asina laibak asida thogliba accident ka mari lainaba hit and run case ta chawna case asibu thengnanaba mateng panglagani haina logi experts sing na phongdok naragle. Experts sing gi matungin na laibak asida hit and run case ta yamdrabada miyoi lising yangkai Chahi khudingi sian khibaga loinana Manipur state asida so hairiba hit and run case asida sikhiba missing Chahi khudingi hengalakuna haukiba Chahi khara asida Chahi amada miyoi yangkai dagi no hompu sihankhre maram asina hengalakliba misi mina asigi yenglaga Anouba criminal law Bharatiya naye sanhit asina thaudok singda senariba accused singi mathakta fine ga loinana Chahi tara Faoba jail da thambagi provision hapkhibaga loinana Bharat amasung masigi state singda hit and run gi thaudok sing hanthana na bagidamak Union Home Minister Amit Shah na Parliament ki House animakta new penal law asi pukhatuna pass tahon khiba sina achauba miyoi khunai singbu hit and run case tagi kanba ngamna bagi maike yat pani haina law expert singna comment pinarakle